Ukrul District ki West Angkhulda leiba Tainem hana Tunem haina khangramba Mafamasda Outer Manipur Parliamentary Constituency da Congress ki mirep oinana basem saliba Alfred K. Arthur gi Mikhalga mari leinaba thouramda aniruk subu oina ngasi sukhulai paiba singna nongmei kapsil lakre Paw amagi matung ina ngasigi attack adu NSCN IM ni jingnaba khulai paiba singna Alfred ki program adu kainana ba nongmei round kaya leptana kapthokhi hari thodogasi ngasi numit yungba matung pung Taranithoi Makhairom Tabada Tokibani, Nongmei Makol Tabada Consultation Program Adu Pangthokphamda thouram ground Adudagi LM Block ki Mandopta Hongjinduna Program Adu Makha Satraba Matungda Alfred Imphal da Hankre Hari Alfred Pu Ngak Shelva Security BSF Amadi Ukrul Police ki team na Nongmei kapsilak pa aduda handuna nongmei round kharasu kapthoki haina police tagi phangba pauna makhatari panbaya badi ngarang Ukrul district ki siroida leiba TK Woodland Resort ta Alfred ki interaction program ama pangthoklingeida pangthokpa nongmei kapsilak kiba leikrabani